ꯍꯧꯖꯤꯛ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯊꯪ ꯄꯤꯖꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯝꯖꯣꯡꯒꯤ ꯈꯨꯜ 3ꯗ ꯂꯥꯟꯗꯥꯔꯝꯂꯦ, ꯌꯨꯝ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ NDAꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯀꯥꯝꯖꯣꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ꯫ ꯂꯩꯁꯤꯌꯨ ꯀꯩꯁꯤꯡ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯅꯨꯄꯥ ꯑꯃ ꯁꯣꯛꯂꯦ꯫ ꯀꯥꯝꯖꯣꯡꯒꯤ ꯑꯦꯇꯦꯛꯁꯤꯗ ꯁꯦꯟꯇꯔꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯀꯨꯀꯣꯃꯤ ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯄꯥꯎ ꯃꯊꯪ ꯄꯤꯖꯔꯤ꯫ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯇ PIL ꯊꯥꯗꯔꯛꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝꯗ ꯒ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝ ꯆꯠꯅꯔꯒꯅꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯗꯣꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯠꯅꯤ꯫ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯅꯤ꯫ MP ꯑꯣꯐꯤꯁ ꯍꯧꯖꯤꯛ ꯃꯁꯛ ꯈꯥꯏꯅ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ KNAB ꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯝ ꯕꯔꯃꯥ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯂꯤ, ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣ ꯈꯨꯜꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯌꯨꯝ ꯀꯌꯥ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯒ ꯂꯥꯛꯄ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ KNABꯒꯤ ꯃꯤꯂꯤꯇꯦꯟꯠ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯒꯥꯁꯤꯡꯗ ꯈꯨꯟꯗꯥꯕ ꯆꯣꯔꯣ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯒ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯁꯨ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯂꯩꯕ ꯕ꯭ꯔꯃꯤꯖꯁꯤꯡꯅ ꯃꯅꯥ-ꯃꯁꯤꯡ ꯌꯣꯟꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯣꯔꯣ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯥꯟꯖꯦꯡꯅꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯣꯔꯣ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯂꯩꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯃꯩꯔꯥ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯁꯣꯛꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄ ꯂꯩꯕ ARꯒꯤ ꯀꯦꯝꯞꯇ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯆꯣꯔꯣ ꯈꯨꯜꯗꯒꯤ ꯃꯥꯂꯪ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯒ ꯀꯤꯂꯣꯃꯤꯇꯔ 4-5 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯡꯂꯤ ꯈꯨꯜ ꯑꯃꯁꯨꯡ ꯅꯥꯝꯂꯤ ꯈꯨꯜꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯝꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛꯂꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯝꯂꯤ ꯑꯃꯁꯨꯡ ꯋꯥꯡꯂꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯥꯟꯖꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯅꯥꯝꯂꯤ, ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣ ꯈꯨꯜꯗ ꯅꯛꯅꯕ ꯃꯐꯝꯁꯤꯡ ꯅꯝꯂꯤ ꯁꯥ ꯚꯤꯂꯦꯖ, ꯑꯂꯤ ꯌꯣ ꯑꯃꯁꯨꯡ ꯑꯁꯥꯡ ꯈꯨꯂꯦꯟꯗ AR ꯑꯃꯁꯨꯡ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯦꯝꯞꯁꯤꯡ ꯂꯩ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯡꯅꯕ ꯂꯩꯔꯤꯕ AR ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯜ 3ꯗ ꯃꯇꯧ ꯀꯔꯝꯅ ꯐꯣꯡꯅ ꯑꯦꯇꯦꯛ ꯆꯠꯊꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯉꯁꯤ ꯂꯥꯟꯅ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ KNABꯒꯤ ꯀꯥꯗꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯡꯅꯕ ꯍꯥꯏꯔꯤ꯫ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯀꯩꯊꯦꯜꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯂꯂꯣꯟ-ꯏꯇꯤꯛ ꯆꯠꯊꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯃꯥꯡꯂꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯆꯞ ꯆꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯕꯣꯔꯗꯔꯗ ꯇꯥꯏꯅꯕ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 13ꯗ ꯐꯨꯌꯥꯔ ST-AC ꯒꯤ MLA ꯂꯩꯁꯤꯌꯨ ꯀꯩꯁꯤꯡꯅ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯗ ꯑꯁꯥꯡ ꯈꯨꯂꯦꯟ ꯑꯖꯤꯒꯤ ꯍꯦꯗꯃꯦꯟ ꯃꯥꯏꯁꯥꯡ ꯃꯣꯌꯣ ꯑꯃꯁꯨꯡ ꯋꯥꯡꯂꯤꯒꯤ ꯍꯦꯗꯃꯦꯟ ꯇꯤ ꯃꯨꯟꯔꯩꯄꯥꯝ ꯑꯅꯤꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯁꯥꯡ ꯈꯨꯂꯦꯟ ꯑꯁꯣ ꯋꯥꯡꯂꯤ ꯈꯨꯟꯗ IRB ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯍꯥꯏꯖꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯊꯪ ꯄꯤꯖꯔꯤ꯫ ꯇꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯇ PIL ꯊꯥꯔꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 8ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯔꯛꯈꯤꯕ PIL ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠꯇ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯅꯣꯇꯤꯁ ꯊꯥꯈ꯭ꯔꯦ꯫ ꯁꯦꯅꯤꯌꯔ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯥꯟ, ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃꯁꯨꯡ ꯁꯤꯇꯤꯖꯦꯟ ꯐꯣꯔ ꯖꯁꯇꯤꯁꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯑꯏꯔꯦꯡꯕꯝ ꯖꯨꯒꯦꯁꯣꯔ ꯁꯤꯡꯍꯒꯤ ꯄꯤꯇꯤꯁꯅꯔ ꯑꯣꯐꯤꯁꯔꯒ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯤꯗ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯣꯏꯗꯨꯅ ꯊꯥꯔꯛꯈꯤꯕ
PIL amasung ngarang Manipur High Court Chief Justice M Sundar amasung Justice N Guneshwar Sharma gi bank hearing zathaki court asi zathaki PIL aduna hokkiba April 3 amasung 3 kilonab ahinda Kuki Militant singna tunglaubi zathaki attack pikliba angang ani leikidaba amadi thodo adugi yaningda pongdoktuna sangsimba khongjang asida CRPF na zatharak nomoi maruna pada misa ahum leikidaba amadi kaya asopan nangkiba thodo adu matang judiciary oina miyeng sangbinaba appeal tauki PIL aduna thodo adugi mari leinaba thabaktagi potharaba High Court ki judge amana lusingba Independent Judicial Inquiry ama zathaba Special Investigation Team SIT ama semduna thizinhanba nomai kapthokpagi thodo adu chenaba security person singi mathakta matik saba criminal casing register tauba victim singi imungda matik saba compensation piba amasung thodoka mari leinaba record sing thina thamba amadi puthohanbagi appeal tauki anang sathaki hearing da bank asigi PIL adusu kumni yenglaga matungda respondent singa notice issue tauki Union of India CRPF authority amasung State of Manipur maikaidagi notice adu lauki respondent singa makhoi affidavit pikhatlagnabagi matam pibaga loinana case asigi mathangi hearing June 9 da zathanaba courtna matam lepki haina makha taba pau pijari hojik makha taba pau pijari Irengbung Police Station na konba basikong da yum amada ngarang numidang pung 13 rom tabada khangsangadabasingna bom ama langsinduna pokai halamle thodo adu yaningda fongdoktuna ngasi maikai adongni miyana wakat mifam sathakre Police tagi phangba pauna hai ngarang numidang athengbada sakhangdabasingna basikong da leiba thoksom brojen apopa leikidaba TS tombagi yumda bom ama langsinduna pokai hanki adubu bom pokai kiba adugi thoidokpa so apandi yaukide brojen hauji Air India Imphal cargo manager oina thabak tawduna leibani hairi nakan amaromda basikong maira paibi welfare association sinduna TS project yumda bom langsilambagi thong adu yaningda fongdoktuna ngasi wakat mifam piaza thakre basikong bazar chatkiba wakat mifam adu sarau yakibi toksom ibengongna hai yumlakta bom langsinduna misam yangi punsida aki akang pibagi mawong asi akan mawong yaningde asingo thong asi khwaidagi pangdaba mina chathagadabani phana nungainadaba leirabasu nithina wari sanaraga afaba lambi oigani asumna yumlakta bom langsinbagi thong asi matungdadi amu hanna chathabiganu haina sumana appeal tawrakli asi wakai mifam aduda misamda aki akang pohanbiganu stall terror attack aikoi ingna chingna leiba pami Stop Violence Act haiba thaba prekat kya sizinaki hauzik loisilakpada sina kaithenda nomaina panduna nupa ama sokle ngasi numi yungba pung ayuk pung 39 makhai rom taba matamda kukin team militani tingnabasina sina kaithen khul tamna nomai kapsilakpada nupa ama yet thangwat pambo amasung nangangi sarukta nomai maru kaya panduna soke hairi sodoba nupa adudi Singpengdang Runma Sahi Kunthan Mari Apokpa Ming Perayok Runma Kawi Ma Kudakta Ukul District Hospital Bukatuna Layengki Maki Fibam Sodona Kudong Tingai Oidre Hairi Ngasina Honana Nomi Kapsilakpa Si Ta Ani Hena Kul Asida background on Tokpagi Kwadki Noba Etik Ni Haina Sinagaitengi Village Authority na Fongdokre Konja Singi Makaidagi illegal immigrant Sing Taktoklaga Bunker Sing Sidongnaba Masung Lunters Hill Red manakta leiba kiam sing takthoknaba state amasung central government taksinduna lakpani Lapland tingbingpung lambigi chingkhongda tingbingpungdagi security force na kenpar gari ama khamdun leirabasu nomai kapagi chenabasing phadun serakpiba ngamdri hairi panba yabadi tongan mukam singi nupi lising ama hembana saruk yaduna kukina kotiro singi attack tawduna miyagi punsi thabak suban nomduna sel tanba amasung mai masing tamik sound apana pibagi mayokta wakan mifam ama tha sigi tarukta sina kaithe kunda jathakre hairi sina kaithei sanal longda chinduna pangthokki wakan mifam aduda tangkhon mitei nepali amasung atei kamlok singi saruk yakibaga loinana misam singda nomai amadi bom langsinduna kapsinduna hanjin attack chatharakpa si da state government athu matamda section thorang lokhanaba taksinki tang swaida numiyung pung barogi pau loisinjare amukka hanna miyam punamukpu amukka hanna khurumjari